Manipur India ki ahanba National Sports University ki session haukiba chahi Nipan ki matungda Khudak Khudak-Ki sagaliba National Sports University Complex chahi asigi August thada sangaduna miyamda sinarba yai hari wafam asi hayang pangthokadaba university asi haudokhibagi chahi Nipan subagi thoramga mari lenena pawmisinga unabada SKTV news na hangba wahang pakhumda university asigi vice chancellor Dr. Sham Sundar Ratna phundokhibani Khudak Khudak-Ki University asi sem sabagi thabak mamang tha paubda chada Manipur manga hena lotion mangamle athuba matamda mapung phana loshinduna chahi asigi August ki tang 16 Imphal gi Khumalampakta leriba campus asi hongjilagani haina VC na thamlakhi loinana sangab gi thoram su pangthoknaba khanaba leri haina mahakna makha taki Demographic imbalance in Manipur, its impact and solution. Haina mingthon baleri among asi Manipur Press Club the Pongkre. International Peace and Social Advancement IPSA, amadi Kanglibak Students Association KSA na sinduna lari phumgi thoramadu pangthokpani. Mamang sehi kumja lishing ani kunga gi July gi tang 18 Manipur University da pangthokhiba Manipur gi hojik ori bphum sigi matang da khanani na bagi thoramda experts sing na thamlakhiba wafam amadi pathokhiba paper sing yauna moderator na thamlakhiba wafam sing adu larik oina phongduna miyam da paksan na khangan na larik asi IPSA amadi KSA na sinduna phongmani